Ngara numida wairam phongkhiba panam pause digi maru eba pau khara khangacheraka miyamda khudo tamjike Churachampur da security ki akanba section thorang lakhatle Churachampur town da makha tana pamdaba thodok sing thoktana ba desru administration da curfew lauthokraba matung security force na sumafam kayada akanba section thorang lakhatle madaksida mairoi sang amadi dukana singba pumba thong hangna khidrei Namay karane ki mamang dagi Churachampur town da mara amasung zomi community ani ke marakta ungkhana bagalo ni na misimina yauna khuthok na rakpadagi hauki balebapu pa namiki namidang dagi desru ms resna Churachampur da matam kaktana curfew thamjingki bani community ani ke marakta makhata na pamdaba thodok sing thoktuna wa masing yamlaba security force na koina satuna ngak sembagi akanba thabak sathari Hauki balebapo panamiki numidang da community ani ke marakta namay yauna khut thokna ba thodokta mar community gi miyoi laroi pu pakhong te se yangkhai gi mathoi kauba miyoi ama leikhi da bagalonyana nakal animakta miyoi kaya aso apanang khibane hauki banamai jing numita mar impoi gi general secretary Rizal Mar kauba miyoi jomi community gi miyoi kharana furam ba thodokta gi makhada community ani gi marakta khut thokna rakhibane Ngarang dagi Churachampur da mairoi sangsing amadi kaithel dukana singma punamak thonglo lakhibane marak sida church leaders sing amasung civil society group sing community ani ki marakta yasinaba puraktuna ingta pahanjinaba akanba thabak lokhalle amaramda oirakliba phibam asida relief camp sing na lairiba kuki community gi miyoi sing hena safagadaba mafam sing da thamkhibaga lonina makhata na pamdaba thodok sing Thoktanaba security personnel singna break mass tawduna ngak sembagi thabak sathari local MLA sing amadi tribal organization singna ingta pahanjinaba appeal tawnarakli lodina Churachampur da lairiba kuki zomi amasung ma group yamdrabada taragani thoirom punsinduna makhata na community ani gi marakta pamdaba thodok sing thoandana ba peace committee ama sembada yanaba purakhre Churachampur amasung Pheljong district ki MLA tarukna su ingta pahanjilaknaba Mari lainaba authority na akanba thabak lokhapinaba taksilakle makhata rakpa pauda border fencing ki mayokta ansam gi makhata nagam hairoi singna khongsa chatkre border fencing ki mayokta amadi free movement regime FM lauthokhibagi mayokta all naga student association manipur assam gi miyeng makhada manipur da lairiba nagam hairoi singna saruk yaduna santi oiba khongchat ama ngarang teknopo district ki en santang village ta chatkre Ansam gi makhada puna zaminariba Manipur da laiba tongan-tonganba naga mahiroi lup taraga mapalna puna saruk yaduna sakhiba khongsa aduda naga gi homeland da ngamkai sambal khaba yaroi free movement regime FMR lauthokpa yaningde haiba kholaw lawbaga lonana FMR hanagum chana hallo naga gi traditional boundary khangdana border fencing tawba yaroi haiba kholaw singlaw ke khongchat adugi presidential oiba warol piraduna Assam gi president TS Atang Sang na hai India amasung Myanmar ani ki ngamkai paring da khundariba naga singbo India government na imaginary line amana naga miyambo tokhai ta halle maram asna naga sing ya singba traditional boundary masak khangtana India government na naga area da Indo Myanmar border fencing khana ba thorang asigi mayukta naga lusingba sing amadi maru oina satangi khunja sing na puna lepminasi haiba wafam thamke Khongchat aduda saruk yakhiba daga mahiroi lup taraga mapal ki lusingba singna Assam gi president gi wafam sagwapaga lonana naga area da asengba traditional boundary khangdana ngamkhai sambal khaba gi mayokta amade free movement regime amu hana chana hangadavani haiba sida state asida laidiba naga punama amato oina lepminasi haiba wafam sing thamke Assam gi wangangloi Andrea Analna Eastern Marine Community amasung satang kholgi khunja singna Ngamkhai sambal khabagi mayokta changsiliba thabak singbu thagatpa phongdokhi amadi asumba asigi dama aikhoi puna lepminase soidana maki asumba asi phangba ngamgane aikhoina mai pakane nagagi ipai puna thambiramba lamji naga miyam na ngak senjagadavani haina phongdokhi en satang khulagi lamthaduna chatkhiba khongchat adu ngamkhai sambal kharak liba mafam phawba chatuna thabak adubu lepnaba mafam aduda protest tawkhi Khongchat aduda naga area da asengma khangdana ngamkhai sambal khaba yaroi free movement regime amu hanna chana halu haiba preka singpu bagalonina kholaw singlaw ki makhata rakpa pauda
MLA खरदा CM ओहनगे हाइना फोन तौरपगी स्कैमदा चेनबा मयोय अहुम जेलदा थाजिंख्रे स्पीकर थोक्सम सेजब्रता याउन MLA खरदा CM amadi minister phampige haina phone tawsilappaga loinana yamlaba sel demand tawrapagi scam da chenaba miyoi ahum court na judicial custody da thajingkhre judicial custody da thajingkhraba miyoi ahum adude Uttar Pradesh ki Eta district ki manung samba Niduwari Kaladagi Ubas Ahmed Zaitaraga Mapal Apopa Saragi Ahmed East Delhi ki Gazipur Sapera Basti Garodagi Gaurabnath Zaitaraga Mapal Apopa Uttam Singha Amadi Mayu Bihar Base Street Dagi Priyasu Pan Zaitaraga Mapal ni hairi Miyoi Singasi Delhi Police na faraba matung Manipur Police na from an arrest tawduna tha asigi tarada Imphalda purakhibane Ubas Gaurav Amadi Priyas pu Imphalda puraklaba matung Mas taraga mathoida kota potokna makhata na wahang pang sathanaba police custody da remand lautharakibane ngasi amu hana kota putholaba matung judicial custody da thajinkhibane panba yabade nongthomba berena February mapalda chief minister famdegi resign tawkhraba matung Union Home Minister Amit Shah gi machanupa Jai Sahani haina chaktaksabaga loinana MLA kharada chief minister amadi minister phampi ge lupa crore mari piu haina phol tawsilapagi scam chatharakibane makha tarakpa pauda bottle amadi plastic ki polamsing khunbada angaubani haina ramba haujikti sel kaya phangbano aikhoi che khullagi hangnarakle eco network bottle amadi plastic ki polamsing khunbada angaubani haina ramba adu Haujikti sel kaya phangbano aikhoi su khullagi hangnarakle haina Eco Network Manipur gi President Sinthangamba Laisramna thadorakpa cherol amana phongdorakle cherol asin hai Eco Network Manipur na ngasi su taraga mathoirak suba oina hanadagi hauna changsinduna lakpa zero waste mission gi charuk ama oina Hairok Wangjing River Rejuvenation Campaign hena mapung phahanabagi damak Eco Network Manipur Hairok to label self help proof amadi maira paibiga loinana Hairok ki tongan club singna campaign sathakre Yumthong khudingdagi chayolgi oina phata haudi khonggapadagi phanglapa boltana singma plastic ki polam kaya recycle tawnaba ten tha marong banda leiba asok traders na selfie dina leibagi khodong saba pidi mafam chatuna phata haudi hundokpana haksang soan bakhak natana turalgi ising sihu chembe ising ama ohelaknabagi maram oi Masigumba kaya asidagi Hairok Wangjing River Rejuvenation Campaign satharakpani haibaga loinana haksang soningai oidaba turel ama oinabagi damak Hairok ki tongan balup amadi maira paibi singna azobo thodang loduna garbage collection asi satharakpani masigi manungsana phata haudi khongwatpada phanglapa bottle amadi plastic ki polam sing recycle tawnaba mapum phana segregation tawduna kg onduna asok traders ta yonthokpani Sustainability oiva maungda lu namba lamdam ama ohellaga miyoibada natana jiba pama khudimak masa fana hinganaba changsilagliba khongthang asina amot akai singdokpa khak natana garbage collection tawriba miyoi singda sel phangaduna kharada oirabasu kanaba piba asina amot akai sing khonggatningbagi thawna hablakpa Eco Network Manipur na nungaiba fawi Hanidi bottle amade atay plastic pulam sing khunbada angaupani haina khanarami adubu ngasidi kanaba kaya khanglakpa migi masing yamlakpadagi aisu khulage kg da sel kaya phangbagi hangnarakpa laibak fabani aikhoi khudima environment kanaba lu nan balamdama ama ohennaba isa gi thaudang lominarase loinina mari leinaba department singna se khongthang aside hena mateng pangbiyu haina Eco Network Manipur na appeal tawrakle Makha tarapa pauda Ccpur da Nouna Hingsa thoklaklibasi Any Kuki tribe na ensinbadagira Ccpur da mar amadi paitegi marakta haukhiba numi humni marini asigi manungda thoklakhiba napak tanabagi watho asi Any Kuki tribe na masing yamjadaba marsingda insinduna paitebu khatnaba haukhibani haina awangba thakta phangba source amana haide source aduna makha taribade haukhiba lebak popa numit ki numidang pung 9 taba matamda Mar amadi paite furuki miyoi sina Ccpur da makhoi ni leiriba mafamsingda tholaktuna makhoi gi lamsing ngak sembagi thabak chathakhe numi aduda haidiba furup ani asigi marakta pamdaba nungaitaba thodok amata thokhibagi pau leite adubu numi adugi numidang athengba matamda Any Kuki tribe na
ꯃꯥꯔꯗ ꯇꯣꯡꯁꯤꯟꯗꯨꯅ ꯖꯣꯃꯤ ꯍꯥꯏꯔꯒ ꯈꯠꯅꯔꯤꯕ ꯄꯥꯏꯇꯦꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥꯔ ꯑꯃꯗꯤ ꯖꯣꯃꯤꯒꯤ ꯂꯩꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯅ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯏꯟꯁꯤꯟꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯖꯣꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯥꯜ ꯌꯨꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯅ ꯂꯧꯊꯗꯨꯅ ꯖꯣꯃꯤ ꯐꯨꯔꯨꯞꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯦꯌꯔ ꯆꯠꯊꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯤ.ꯑꯥꯔ. ꯃꯅꯨꯡ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅꯁꯨ ꯃꯤꯆꯝꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯃꯣꯕꯥꯏꯜ ꯇ꯭ꯔꯦꯀꯤꯡ ꯖꯨꯖꯥꯡꯇꯦꯛꯇ ꯑꯣꯏꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯈꯨꯡꯒꯨꯜ ꯂꯤꯔꯨꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯤꯡꯂꯛꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯒꯕꯔꯅꯔ A.K. ꯕꯥꯂꯥ ꯍꯜꯂꯛꯂꯒꯅꯤ꯫ ꯅꯨꯡꯊꯤꯜꯗ ꯃꯨꯀꯦꯁꯀꯤ JACꯒ ꯔꯥꯖꯚꯕꯟꯗ ꯎꯅꯒꯗꯧꯔꯤ꯫ ꯏꯆꯥꯗꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯩ ꯏꯊꯟꯇ ꯏꯆꯥꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕ ꯆꯠꯇꯨꯅ ꯖꯨꯖꯥꯡꯇꯦꯛꯀꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡ ꯌꯧꯁꯤꯜꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯊꯠꯇꯨꯅ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯆꯪꯍꯜꯂꯛꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯕꯤꯁꯅꯨꯄꯨꯔꯒꯤ SDPOꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯕꯤꯔꯛꯇꯨꯅ ꯑꯩꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯈꯤ ꯑꯃꯁꯨꯡ SDPOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯔꯤ꯫ ꯁꯣꯏꯗꯅ ꯏꯆꯥ ꯃꯨꯀꯦꯁ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯀꯤ ꯑꯄꯣꯛꯄ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯗꯥꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫